Wangoi Police Station ki manung chanba Yumnam Huidrom Makha Leikai Tera Makhongda ngasi ayug yum ama may na tumna chakre. Thogdo aduda Huidrom Manggi Tombi Kobi Masagi Chahi Yangkai Taruklom Surabi Nupi ama asok apan nangki hairi. Imong manung na fongdorak pagi matung ina chakthong gas leak oibadagi may adu chaglakibani hairi. Wangoi PS amadi Manipur Fire Service ke open batim ama mafam aduda changsin na buhot nakhi adubo traffic jam thokpadagi matam chana yogsin bangamdabana yum adu may na tumna chakhi may chakpa aduda yung gi pochai amadi sel oina lupa lak mangarom yaukre hairi Nakalamuramda Wangoi ACG MLA Kurizam Loken laktuna may chakpagi thogdo aduda awaba taraba singi phibam hakthengna na yengsanki amadi awaba taraba imung asigi damak mateng pinaba MLA na marile na basingda wari sakhibaga loinana MLA Local Area Development Fund dagi lupa lak ani mateng piragani haina lauthoki